Eikhoi Imphal International Film Festival Pangthoklagani loinana mapan leibak mapandagi yauna film yankhaitaret utkani hairi. Manipur State Film Development Society na yumbu oiduna ani suba Eikhoi Imphal International Film Festival February 3 tagi mapan fauba pangthoklagani hairi. Society asigi Palace Compound da leiba auditorium da pangthokadoriba film festival aduda mapan leibak mapan yauna tongan ba film yankhaitaret utkadori. Hiramasi matangda Manipur Film Development Society ki Secretary Sanju na ngarang paumi singda fongdorakibada Manipur gi sakhangnaraba isanau film na festival asigi hanba film oina utkani pangthokadoriba festival asi Manipur gi film bo matik mayai leiba hengatnabagi pandamda pangthokadabani. Festival asida lamdam asigi sakhangnaraba film kaya utpaga loinana panel discussion amasung master class singsu pangthokani hairi. Film gelamda khongdaningba miyoi singidamak akhanaba panel discussion amasung master class program asi pangthokadabani. Imphal gi City Convention Center, Lamphel Sana Kaithil da leiba Tantha Police Cinema amasung Kakwa da leiba Kumek Cinema da film sing asi utkani hairi. World Land Sign mingthonba showcase amasu pangthoktuna malem gi thakta leiba film sing utkani hairi. Kumsing English ani kun mathoi dagina kun mari fawbagi manungda puthokpa Manipuri film sing su utpaga loinana national amasung international film category gi khwaidagi fazaba film da lupa lakh 5 gi mana pigani hairi. Makok thongba film 10 gi sumana leigani hairi.